Separate Administration Piba Nattana Atoppa Lambi Leite KLA Tokhai na laiva natana manglom da sangsinabagi Atoppa Lambi amata leite haina Kuki Liberation Army let kolum KLA Department of Information and Publicity na thadorokpa cherola man na Fongdorakli cherola sina haire laibak singi puwari ibaivasi ayamba matamda mukna ivane adubu kuki zo miyamgi oinadi hauji I mai amasung tambangamdaba phibam amana puwari ire Kumjali singani kulhumdoidagi haurakhiba kanglupi irang adu kuki zo miyamna thokhanbani haina malemgi miyamda lana uhanaba honare Imphal Valley da leriba kuki zo phurupki miyoising takthoknabagi pandamda akhanaba thausil amaga loinana thaudok adu thoonkhibane haukhiba chahi ahumda thokiba thaudok kupna yengsinba matamda maitei amasung kuki zo phurupki miyoising administrative framework amagi makhada punna hingminaba yaroi haiba mayek sengna khangle Indian Constitution gi makhada Legislative Assembly leiva Separate Administration ama Piba Nattana manglom ta sangsinabagi Atoppa Lambi ama leite haire COTU gi separation de Yaningdaba Fongdorakli Kangpokpida base tawba kuki refugee singna semba Committee on Tribal Unity COTU na pangthokpa separation de gi Thourang Khanoi thot khon na Yaningdaba Fongdorakli Khanoi thot khon gi Media and Information Cell na thadorokpa cherola man hai ipa ipu singi lamda machet makai tana ba Thourang lokhalakpada naga miyam na tumina yengdunu laithokloi Kuki refugee sing na semba organization amana ngasi separation day gi Thourang pangthoktuna National Highway 2 da pung taraga ni thoigi total shutdown laukthokpaga loinena Fajangda leiba Martyrs Cemetery da Thourang ama pangthokhe yamna ngakningai oiba mawongda hauji Manipur gi Deputy Chief Minister ODB Nemsa Kipjen na Thourang madu da wangang ba yaukhe Thourang asi lona yaba political protest nate mapan leibak gi sanglakpa refugee sing na ifongfong na sinba tokhai taning bagi rally ne Kanglu phurupta yumpham oiraga Manipur bu machet tahanabagi pandamda paikhalakliba Thourang asi akanba mawongda condemn tawe Sadar Hills da hanadagi hauna naga phurupki miyoising khundaduna lagle matamgi matunginna kuki phurupki miyoising mafam asida tapna khundarakhibane asigumba makhalgi Thourang pangthokpada miyamgi mihut oina mikhalda mai paklabasing saruk yahalloidabane naga kuki amasung maitegi oiba kanglupki muknabada National Highway 2 khulai oina sizinnahalloidabane NRC gi Matangda Matik Chaba Thourang Loukhatkhi Biren Laingak pairingai da National Register of Citizen NRC gi Matangda Matik Chaba Thourang Loukhatkhi haina hanagi Chief Minister Nongthongbam Biren na phongdokre Social media da thagalakpa warol amada mahakna hai hiram asiga mari leinana Assembly da warep kaya laukhibaga loinana kumja 2012 dagi 2013 fawbada official notification kaya thokhe Mitop khandokna ba khanaba Thourang amata laukhalamde haina maikai kaya dagi Yaningdaba Fongdorokhibagi matangda mahakna hai kumja 2012 gi August 5 da Manipur Legislative Assembly na state asigi Population Commission semnaba amasung National Register of Citizens na hanabagi warep laukhe kumja 2012 gi anganba sarukta Gazette notification thoktuna Manipur State Population Commission semnaba Thourang laukhe akhanaba body asina missing hengalakpagi thawong amade demography da hongba thorokliba pumnamak yengsinbagi thodang lawgadabane district khudingmaki oina missing hengalakpagi mawong kupna yengsinbaga loinana mapung phaba data khomgalaga state laingakta mapung phaba report ama pikhalakadabane wafam asi kumja 2013 gi March da Assembly gi agenda da nauna amu yawbaga loinana nauna resolution lawbaga loinana state asida NRC implement tawnaba India government ta taksinbagi phirep lawkhi haire